ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯅꯕꯗ ꯅꯧꯅꯧꯅ ꯅꯨꯡꯁꯤꯅꯔꯛꯄ ꯃꯇꯝꯗ ꯅꯨꯄꯤ ꯑꯃꯅ ꯅꯪ ꯀꯩꯗꯧꯅꯨꯡꯗ ꯅꯨꯡꯁꯤꯕꯤꯌꯨ ꯍꯥꯏꯕ ꯌꯥꯔꯣꯏ ꯅꯨꯡꯁꯤꯔꯒꯁꯨ ꯆꯥꯡ ꯑꯃꯗ ꯅꯨꯡꯁꯤꯒꯅꯤꯕ ꯃꯥꯒꯤ ꯅꯨꯡꯁꯤꯕꯁꯦ ꯀꯔꯝꯕ ꯃꯇꯝꯗ ꯍꯦꯟꯒꯠꯂꯛꯀꯅꯤ ꯍꯥꯏꯕꯗ ꯅꯪꯒꯤ ꯅꯈꯣꯏꯒꯤ ꯂꯩꯅꯔꯤꯕ ꯅꯨꯡꯁꯤ ꯃꯔꯤ ꯑꯁꯤꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯀꯨꯏꯁꯜꯂꯛꯂꯕ ꯃꯇꯨꯡꯗ ꯅꯨꯄꯤ ꯑꯁꯤꯅ ꯅꯪꯕꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯗꯨꯝ ꯅꯨꯡꯁꯤꯕ ꯍꯦꯟꯒꯠꯂꯛꯀꯅꯤꯕ ꯅꯨꯄꯥ ꯑꯃꯒꯤ ꯄꯨꯟꯁꯤꯗꯗꯤ ꯅꯨꯄꯥ ꯑꯃꯅ ꯇꯧꯗꯣꯔꯤꯕꯁꯦ ꯑꯩꯈꯣꯏ ꯅꯧꯅꯧꯅ ꯅꯨꯡꯁꯤꯅꯔꯛꯄꯒꯤ ꯃꯇꯥꯡ ꯑꯁꯤꯗꯗꯤꯀꯣ ꯅꯨꯄꯥ ꯑꯁꯤꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯖꯒꯅꯤ ꯍꯥꯏꯕꯗ ꯊꯋꯥꯏ ꯍꯛꯆꯥꯡ ꯊꯥꯗꯣꯛꯂꯁꯨ ꯌꯥꯔꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯂꯥꯛꯀꯅꯤꯕ ꯑꯗꯨꯃꯛꯄꯨ ꯅꯨꯡꯁꯤꯕ ꯑꯁꯤꯅ ꯅꯨꯡꯁꯤꯅꯔꯤꯕ ꯅꯨꯡꯁꯤ ꯃꯔꯤ ꯑꯁꯤꯅ ꯀꯨꯏꯁꯜꯂꯛꯂꯕ ꯃꯇꯨꯡꯗ ꯅꯨꯄꯥꯒꯤ ꯄꯨꯟꯁꯤꯗꯗꯤ ꯅꯨꯡꯁꯤꯕꯁꯦ ꯈꯔ ꯈꯔ ꯇꯧꯅ ꯃꯌꯦꯡ ꯇꯥꯔꯛꯀꯅꯤꯕ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯄꯩꯁꯥ ꯍꯥꯏꯕ ꯄꯩꯁꯥꯁꯦ ꯃꯁꯤ ꯀꯌꯥꯝꯒꯤ ꯃꯇꯤꯛ ꯃꯒꯨꯟ ꯂꯩ ꯃꯃꯜ ꯂꯩ ꯍꯥꯏꯕꯁꯦ ꯅꯪ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯌꯨꯝ ꯄꯥꯜꯂꯦꯕ ꯅꯪ ꯅꯆꯥ ꯑꯅꯤ ꯌꯥꯎꯔꯦꯕ ꯅꯪ ꯀꯔꯤꯒꯨꯝꯕ ꯃꯐꯝ ꯑꯃꯗ ꯆꯠꯇꯧꯔꯦ ꯈꯜꯂꯁꯤꯕ ꯅꯈꯣꯏ ꯇ꯭ꯔꯦꯟ ꯇꯣꯡꯗꯨꯅ ꯆꯠꯇꯧꯔꯤꯅꯦꯕ ꯅꯪꯒꯤ ꯅꯆꯥ ꯑꯅꯤꯗꯨꯒ ꯅꯪꯒꯤ ꯅꯨꯄꯤꯒ ꯂꯣꯏꯅꯅ ꯔꯦꯜꯋꯦ ꯁ꯭ꯇꯦꯁꯟꯗ ꯂꯥꯛꯂꯦꯕ ꯅꯪꯒꯤ ꯅꯨꯄꯤꯒꯤ ꯃꯈꯨꯠꯇ ꯕꯦꯒ ꯑꯅꯤ ꯅꯪꯒꯤ ꯅꯈꯨꯠꯇ ꯕꯦꯒ ꯑꯅꯤ ꯂꯣꯏꯅꯅ ꯅꯪꯒꯤ ꯅꯆꯥ ꯑꯅꯤ ꯅꯪꯅ ꯇꯣꯡꯗꯧꯔꯤꯕꯁꯦ ꯑꯩꯈꯣꯏꯒꯤ ꯖꯦꯅꯔꯦꯜꯕꯨ ꯈꯪꯗꯦ ꯁ꯭ꯂꯤꯄꯔꯕꯨ ꯈꯪꯗꯦ ꯅꯪ ꯍꯧꯖꯤꯛ ꯅꯈꯣꯏꯒꯤ ꯐꯝꯐꯝ ꯁꯤꯠ ꯑꯗꯨ ꯅꯪ ꯊꯤꯗꯧꯔꯤꯅꯦꯕ ꯃꯇꯥꯡ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯔꯦꯜꯋꯦ ꯁ꯭ꯇꯦꯁꯟꯁꯤꯗ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯅꯤꯕ ꯀ꯭ꯂꯤꯛ ꯀ꯭ꯂꯤꯛ ꯇꯛꯅ ꯆꯠꯅꯔꯤꯕꯁꯦ ꯅꯪꯒꯤ ꯐꯣꯀꯁ ꯑꯁꯦ ꯅꯪ ꯁꯤꯠ ꯐꯪꯕ ꯁꯤꯠ ꯑꯗꯨꯗ ꯐꯝꯕ ꯃꯗꯨꯗꯅꯤꯕ ꯅꯪꯅ ꯂꯩꯗꯣꯔꯤꯕꯁꯦ ꯃꯇꯥꯡ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯂꯥꯛꯂꯒ ꯅꯪꯒꯤ ꯅꯨꯄꯤꯗ ꯊꯦꯡꯂꯝꯕ ꯁꯨꯛꯂꯝꯕ ꯅꯥꯜꯂꯝꯕ ꯃꯗꯨꯗ ꯅꯪꯒꯤ ꯋꯥꯈꯜꯂꯣꯟ ꯂꯩꯔꯣꯏꯕ ꯅꯪꯅ ꯈꯟꯗꯣꯔꯤꯕꯁꯦ ꯁꯤꯠꯁꯦ ꯑꯃꯇꯪ ꯐꯪꯂꯒꯗꯤ ꯍꯥꯏꯗꯨꯅ ꯅꯪ ꯈꯟꯊꯗꯨꯅ ꯌꯦꯡꯉꯨꯕ ꯅꯪꯅ ꯅꯨꯡꯁꯤꯅꯔꯤꯕ ꯃꯇꯝꯗ ꯆꯍꯤ 10-12ꯒꯤ ꯑꯗꯨꯋꯥꯏ ꯑꯗꯨꯗ ꯅꯪꯒꯤ ꯅꯨꯄꯤ ꯑꯗꯨꯗ ꯑꯇꯣꯞꯄ ꯀꯅꯥ ꯑꯃꯅ ꯂꯥꯛꯂꯒ ꯃꯤꯠꯌꯦꯡ ꯇꯥꯔꯅ ꯍꯦꯛ ꯇꯥꯔꯝꯕꯗ ꯅꯪ ꯆꯠꯂꯒ ꯐꯨꯅꯔꯨꯒꯦ ꯁꯨꯗꯠꯂꯨꯒꯦ ꯃꯃꯥꯏ ꯊꯨꯒꯥꯏꯔꯨꯒꯦ ꯃꯃꯤꯠ ꯊꯨꯒꯥꯏꯔꯨꯒꯦ ꯍꯥꯏꯅ ꯇꯧꯔꯝꯂꯤꯕꯅꯤꯕ ꯃꯇꯝ ꯑꯗꯨꯗ ꯀꯝꯗꯧꯔꯤ ꯄꯩꯁꯥ ꯍꯥꯏꯕ ꯄꯩꯁꯥꯁꯦ ꯃꯁꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯅꯪ ꯄꯩꯁꯥ ꯄꯥꯏꯔꯝꯂꯒꯗꯤ ꯐ꯭ꯂꯥꯏꯠꯇ ꯅꯨꯡꯉꯥꯏꯅ ꯄꯥꯏꯔꯒ ꯆꯠꯈꯤꯕ ꯌꯥꯏꯕ ꯅꯪ ꯑꯩꯈꯣꯏꯒꯤ ꯐꯥꯔꯁ AC ꯀ꯭ꯂꯥꯁꯇ ꯅꯪ ꯇꯤꯀꯦꯠ ꯀꯛꯂꯒ ꯅꯨꯡꯉꯥꯏꯅ ꯆꯠꯄ ꯌꯥꯏꯕ ꯄꯨꯟꯁꯤꯗ ꯍꯤꯡꯕꯗ ꯄꯩꯁꯥ ꯍꯥꯏꯕ ꯄꯩꯁꯥꯁꯦ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯕ ꯈꯛꯇꯅ ꯆꯠꯅꯕ ꯌꯥꯗꯦ ꯍꯥꯏꯕꯁꯦ ꯃꯁꯤꯁꯨ ꯑꯁꯦꯡꯕꯅꯦꯕ ꯅꯪ ꯌꯦꯡꯉꯨꯕ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯏꯄꯥꯒꯤ ꯄꯩꯁꯥꯅꯗꯤ ꯅꯨꯄꯤ ꯑꯃ ꯅꯠꯇꯦ ꯑꯅꯤ ꯅꯠꯇꯦ 50 ꯐꯥꯎꯕ ꯌꯥꯝ ꯂꯥꯏꯅ ꯀꯣꯏꯕ ꯉꯝꯈꯤꯒꯅꯤꯕ ꯉꯝꯂꯒꯗꯤ ꯅꯁꯥꯒꯤ ꯄꯩꯁꯥꯅ ꯅꯨꯄꯤ ꯑꯃꯇꯪ ꯀꯣꯏꯗꯨꯅ ꯌꯦꯡꯉꯨꯕ ꯅꯨꯄꯤ ꯍꯥꯏꯕ ꯅꯨꯄꯤ ꯑꯁꯦ ꯌꯥꯝꯅ ꯐꯖꯕ ꯑꯃꯅꯤꯕ ꯀꯔꯝꯕ ꯃꯇꯝꯗ ꯐꯩ ꯍꯥꯏꯕꯗ ꯅꯪꯒꯤ ꯄꯨꯟꯁꯤꯒꯤ ꯇꯥꯡꯀꯛ ꯑꯁꯤꯅ ꯄꯨꯔꯥ ꯄꯔꯐꯦꯛꯂꯤ ꯆꯞ ꯆꯥꯔꯦ ꯄꯨꯟꯁꯤꯗ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯑꯩ ꯃꯇꯤꯛ ꯆꯥꯔꯦ ꯑꯩ ꯄꯩꯁꯥ ꯊꯣꯛꯂꯦ ꯍꯥꯏꯕ ꯃꯇꯥꯡ ꯑꯗꯨꯗ ꯅꯪꯒꯤ ꯂꯥꯏꯐꯇ ꯅꯨꯄꯤ ꯑꯃ ꯂꯥꯛꯂꯒꯗꯤ ꯃꯗꯨꯗꯤ ꯌꯥꯝ ꯊꯤꯅ ꯐꯕꯅꯤꯕ ꯀꯔꯤꯒꯨꯝꯕ ꯅꯪꯒꯤ ꯄꯨꯟꯁꯤ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯐꯝ ꯆꯥꯗ꯭ꯔꯤꯉꯩꯗ ꯊꯕꯛ ꯑꯃ ꯇꯧꯗ꯭ꯔꯤꯉꯩꯗ ꯌꯥꯝ ꯋꯥꯔꯤꯕ ꯃꯇꯝꯗ ꯅꯪ ꯀꯅꯥꯒꯨꯝꯕꯤ ꯑꯃꯒ ꯅꯨꯡꯁꯤꯅꯔꯨꯔꯕ ꯅꯨꯄꯤ ꯑꯃꯅ ꯅꯪꯒꯤ ꯂꯥꯏꯐꯇ ꯂꯥꯛꯂꯕ ꯅꯪꯒꯤ ꯄꯨꯟꯁꯤ ꯑꯗꯣ ꯅꯣꯔꯣꯛꯇ ꯇꯥꯕꯒ ꯆꯞ ꯃꯥꯟꯅꯒꯅꯤꯕ ꯃꯔꯝ ꯑꯁꯤꯅ ꯄꯨꯟꯁꯤꯗ ꯍꯤꯡꯕꯗ ꯄꯩꯁꯥ ꯌꯥꯝꯅ ꯆꯪꯏ ꯄꯩꯁꯥ ꯍꯥꯟꯅ ꯇꯥꯜꯂꯨꯕ ꯌꯨꯝ ꯀꯩ ꯁꯥꯕ ꯈꯣꯠꯄꯁꯦ ꯅꯪ ꯄꯩꯁꯥꯕꯨ ꯂꯩꯔꯒꯗꯤ ꯅꯪ ꯌꯨꯝ ꯀꯩ ꯁꯥꯒꯦꯔꯥ ꯅꯨꯄꯤ ꯀꯣꯏꯒꯦꯔꯥ ꯅꯪ ꯇꯧꯅꯤꯡꯕ ꯂꯣꯏꯅ ꯇꯧꯕ ꯉꯝꯒꯅꯤꯕ ꯅꯪꯅ ꯅꯤꯡꯂꯤꯕ ꯅꯪꯒꯤ ꯗ꯭ꯔꯤꯝꯁꯤꯡꯗꯣ ꯂꯣꯏꯅ ꯐꯨꯜꯐꯤꯜ ꯇꯧꯕ ꯉꯝꯅꯅꯕ ꯅꯪ ꯍꯣꯠꯅꯈꯤꯒꯅꯤꯕ ꯍꯣꯠꯅꯈꯤꯕ ꯍꯥꯏꯕꯒ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯁꯥ ꯇꯧꯗꯨꯅ ꯂꯩꯕꯒ ꯌꯥꯝꯅ ꯈꯦꯠꯅꯩꯕ ꯑꯁꯥ ꯍꯥꯏꯕ ꯑꯁꯥ ꯑꯁꯤꯗꯤ ꯅꯪ ꯀꯔꯝꯕ ꯃꯇꯝꯗ ꯇꯧꯒꯅꯤ ꯀꯔꯝꯕ ꯃꯇꯝꯗ ꯅꯪ ꯊꯨꯡꯒꯅꯤ ꯅꯪ ꯈꯪꯗꯦꯕ ꯍꯣꯠꯅꯕ ꯅꯪꯅ ꯍꯣꯠꯅꯖꯔꯤꯕ ꯑꯗꯣ ꯊꯨꯡꯅꯅꯕ ꯍꯣꯠꯅꯕ ꯍꯥꯏꯕꯗꯨꯗꯤ ꯅꯪ ꯄꯩꯁꯥ ꯄꯥꯏꯔꯕ ꯀꯥꯟꯗꯗꯤ ꯅꯪ ꯊꯨꯡꯅꯅꯕ ꯃꯁꯤꯗꯤ ꯑꯩ ꯉꯝꯒꯅꯤ ꯍꯥꯏꯗꯨꯅ ꯐꯣꯀꯁ ꯇꯧꯕ ꯉꯝꯒꯅꯤꯕ ꯋꯥꯈꯜꯗꯗꯤ ꯑꯩꯈꯣꯏ ꯌꯨꯝ ꯗꯣꯂꯥꯟ ꯀꯌꯥ ꯑꯃ ꯁꯥꯕ ꯉꯝꯃꯦꯕ ꯑꯩꯈꯣꯏꯒꯤ ꯃꯔꯨ ꯑꯣꯏꯕꯁꯦ ꯄꯩꯁꯥ ꯑꯁꯤꯅ ꯂꯩꯔꯒꯗꯤ ꯅꯪ ꯇꯧꯅꯤꯡꯕ ꯂꯣꯏꯅ ꯇꯧꯕ ꯌꯥꯏꯕ ꯄꯨꯟꯁꯤꯗ ꯄꯩꯁꯥ ꯍꯥꯏꯕ ꯄꯩꯁꯥꯁꯦ ꯃꯁꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯃꯁꯤ ꯑꯩꯈꯣꯏ ꯒ꯭ꯌꯥꯟ ꯇꯥꯒꯗꯕꯅꯤꯕ So guys, thank you so much. Yambiribu miyamna nusibuduna dasnai gi channel ase subscribe tawbu kawirangonu. Subscribe ki button aduna koi gi oina free oibani na koi gi subscribe amamamna dasnai gi punsida ahungba kya ama pubirakani. Loina na lakadaba matamda su masigumba nusi wari kya ama ai puduna lakpa ngamba oijage. Thangnarase ai gi mathang video da matam adu phawbugi damakta kainarasi. Bye bye.